ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯛꯆꯥꯡ ꯊꯤꯕ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯇꯣꯏꯅ ꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏ 10ꯃꯨꯛ ꯑꯄꯥꯛꯄ ꯂꯧꯕꯨꯛ ꯂꯝꯌꯥꯏ ꯑꯃꯗ ꯆꯥꯏꯊꯣꯛꯅ ꯂꯦꯞꯄꯒ ꯊꯋꯥꯅ, "ꯇꯥ ꯆꯥꯎꯕ, ꯃꯈꯣꯜꯁꯤꯗꯤ ꯇꯥꯈꯤꯗ꯭ꯔꯦꯅꯦ꯫ ꯏꯕꯨꯡꯉꯣ, ꯍꯟꯕꯅ ꯐꯗꯧ ꯃꯥꯜꯂꯦ. ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯑꯉꯥꯡꯁꯤꯡꯁꯨ ꯀꯤꯅꯔꯝꯂꯅꯤ." "ꯇꯥꯗ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ? ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ. ꯇꯥꯗ ꯑꯩꯗꯤ ꯉꯁꯤꯗꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯊꯤꯔꯒꯦ ꯈꯜꯂꯤ. ꯃꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝꯅ ꯀꯤꯍꯜꯂꯦ." ꯅꯍꯥ ꯑꯃꯅ, "ꯇꯥꯗ, ꯀꯔꯤꯒꯤꯅꯣ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯛꯆꯥꯡ ꯑꯃꯠꯇ ꯄꯤꯌꯣꯅ ꯍꯦꯛ ꯀꯞꯂꯒ ꯀꯧꯔꯤꯕꯗꯣ? ꯇꯁꯦꯡꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯋꯥꯏ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯃꯤꯅ ꯁꯥꯟꯅꯔꯤꯕ ꯖꯥꯠꯂꯥ?" ꯊꯋꯥꯅ, "ꯍꯥꯏꯒꯨꯝꯂꯗꯨꯅ ꯑꯍꯤꯡ ꯈꯔ ꯑꯃꯨꯛꯇ ꯁꯪꯂꯒ ꯌꯦꯡꯕꯗꯤ ꯌꯥꯕꯖꯥꯠꯅꯤ. ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ? ꯑꯁꯨꯛ ꯊꯦꯡꯕꯁꯤꯗ ꯅꯨꯄꯤ ꯑꯃ ꯃꯇꯣꯝꯇ ꯑꯃꯝꯕꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯇꯥꯗ, ꯉꯁꯤ ꯑꯍꯤꯡꯁꯦ ꯌꯨꯝꯗ ꯍꯜꯂꯁꯤ. ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯑꯍꯤꯡ ꯈꯔ ꯂꯦꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯇꯧꯕꯅ ꯍꯦꯟꯅ ꯐꯒꯅꯤ." ꯃꯣꯏ ꯃꯌꯥꯝꯗꯣ ꯍꯜꯂꯛꯄꯒ ꯌꯥꯝꯅ ꯂꯥꯞꯅ ꯇꯥꯕꯗ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯞꯄꯒ, "ꯍꯣ, ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯃꯠꯇ ꯄꯤꯌꯣ. ꯑꯩꯗꯣ ꯑꯝꯇ ꯍꯤꯡꯕ ꯌꯥꯝꯅ ꯋꯥꯔꯦ. ꯍꯣ, ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯃꯠꯇ ꯄꯤꯌꯣ." ꯃꯣꯏ ꯃꯌꯥꯝꯗꯣ ꯃꯁꯥꯃꯅ ꯆꯞ ꯆꯞ ꯌꯨꯡꯉꯤ ꯅꯍꯥ ꯑꯃꯗ, "ꯈꯣꯟꯖꯦꯜꯁꯤꯗꯤ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ. ꯐꯅ ꯀꯤꯗꯕ ꯏꯁꯤꯡ ꯑꯁꯤꯗꯤ ꯇꯨ ꯆꯨꯡꯅ ꯑꯀꯤꯕ ꯐꯥꯎꯔꯦ. ꯏꯆꯤꯜ ꯏꯅꯥꯎꯁꯥ, ꯃꯩꯁꯤꯡꯁꯦ ꯑꯃꯨꯛꯇ ꯃꯥꯡꯍꯟꯁꯤ. ꯅꯠꯇ꯭ꯔꯕꯗꯤ ꯈꯣꯟꯖꯦꯜꯁꯦ ꯆꯪꯁꯤꯜꯂꯛꯄ ꯉꯝꯂꯔꯣꯏ. ꯑꯩꯈꯣꯏ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯐꯥꯁꯤ." ꯑꯔꯥꯞꯄꯗ ꯅꯨꯄꯤꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛ ꯀꯞꯄꯛꯏ, "ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯍꯛꯆꯥꯡ ꯌꯥꯎꯗꯅ ꯊꯋꯥꯏ ꯈꯛꯇ ꯄꯥꯏꯗꯨꯅ ꯂꯩꯕ ꯋꯥꯔꯦ. ꯈꯜ ꯑꯁꯤꯗꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯃꯠꯇ ꯄꯤꯌꯣ. ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ." ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯂꯦꯞ ꯂꯦꯞꯇꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯀꯤꯅ ꯇꯥꯅꯔꯤ꯫ ꯄꯥꯟꯊꯣꯏ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯥꯏ ꯇꯣꯡꯈꯠꯂꯛꯏ, "ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯅꯤꯔꯤ ꯃꯥꯒꯤꯁꯦ. ꯀꯔꯤꯒꯨꯝꯕ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯈꯨꯜ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯒꯗꯧꯔꯤ. ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯁꯤ ꯄꯤꯗꯕ ꯇꯥꯔꯕ ꯅꯨꯄꯥꯗꯒꯤ ꯍꯧꯅ ꯁꯤꯒꯗꯧꯔꯤ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕు ꯂꯧꯕꯨꯛ ꯂꯝꯌꯥꯏ ꯑꯁꯤꯗ ꯇꯝꯅꯔꯥꯏ ꯑꯁꯤꯗ ꯀꯠꯇꯕ ꯇꯥꯔꯕ ꯈꯨꯜ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯗꯧꯔꯤ. ꯇꯝꯅꯔꯥꯏ ꯑꯁꯤꯅ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯣꯠꯀꯗꯧꯔꯤ. ꯂꯝꯌꯥꯏ ꯑꯁꯤꯗ ꯀꯧ ꯀꯧꯗꯨꯅ ꯍꯥꯠꯀꯗꯧꯔꯤ." ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯧꯕꯨꯛ ꯂꯝꯌꯥꯏꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯊꯤꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯍꯥ ꯑꯃ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯊꯋꯥꯅ ꯃꯌꯥꯝꯗ, "ꯇꯥ ꯆꯥꯎꯕ, ꯑꯩꯈꯣꯏ ꯍꯜꯂꯁꯤ." "ꯍꯜꯂꯁꯤ ꯏꯅꯥꯎ. ꯑꯗꯣ ꯕꯤꯖꯣꯏꯗꯤ ꯎꯗꯦꯅꯦ. ꯃꯥꯕꯨ ꯃꯈꯣꯡꯒ ꯍꯥꯝꯕ ꯆꯠꯈꯤꯕ ꯖꯥꯠꯂꯥ?" "ꯃꯥ ꯉꯁꯥꯏ ꯎꯇꯤ ꯆꯥꯔꯛꯏ ꯍꯥꯏꯕꯅꯤ. ꯃꯆꯤ ꯃꯔꯨꯝꯗ ꯃꯈꯣꯡ ꯍꯥꯝꯂꯝꯕꯁꯨ ꯌꯥꯏ. ꯑꯩꯈꯣꯏ ꯍꯜꯂꯝꯃꯁꯤ. ꯃꯁꯤꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯁꯨ ꯃꯇꯣꯝꯇ ꯀꯞꯆꯍꯧꯔꯁꯅꯨ. ꯏꯅꯥꯎꯁꯥ, ꯀꯥꯟꯅꯗꯦ, ꯍꯜꯂꯁꯤ ꯂꯥꯛꯑꯣꯍꯦ." ꯃꯣꯏ ꯃꯌꯥꯝꯗꯣ ꯍꯟꯈꯤꯕꯒ ꯕꯤꯖꯣꯏꯗꯨ ꯃꯇꯣꯝꯇ ꯆꯤꯡꯌꯥ ꯑꯃꯗ, "ꯀꯔꯤꯅꯣ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯅ? ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯏꯁꯨꯞ ꯁꯨꯞꯄ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯆꯪꯂꯛꯈꯤꯕꯅꯣ? ꯑꯩꯅ ꯉꯁꯥꯏ ꯃꯄꯥꯟ ꯊꯣꯛꯄꯗ ꯈꯨꯕꯥꯛ ꯈꯨꯍꯧꯗꯕꯒꯤ ꯂꯝꯍꯥꯡꯅꯔꯕ ꯖꯥꯠ ꯂꯩꯁꯦ. ꯇꯤꯟꯁꯦ 3ꯂꯛ ꯁꯤꯠꯍꯧꯗ꯭ꯔꯦ. ꯎꯃꯪ ꯂꯥꯏꯁꯨ ꯈꯨꯔꯨꯝꯍꯧꯗ꯭ꯔꯦ. ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯦ? ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯇꯥꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗꯨꯅꯤꯅ. ꯑꯩ ꯂꯝꯕꯤ ꯊꯤꯔꯒ ꯊꯨꯅ ꯊꯣꯛꯍꯧꯕꯅ ꯐꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯏ ꯑꯣꯛꯅꯕ ꯇꯥꯔꯦ." ꯕꯤꯖꯣꯏꯗꯣ ꯑꯃꯝꯕ ꯀꯔꯤꯃꯠꯇ ꯎꯗꯕ ꯃꯣꯡꯁꯣꯡ ꯎꯔꯛꯇꯨꯗ ꯄꯪꯆꯪꯗ ꯆꯪꯂꯝꯃꯤ꯫ "ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ? ꯃꯤꯠꯁꯤꯁꯨ ꯑꯃꯠꯇ ꯎꯗ꯭ꯔꯦ. ꯑꯩ ꯀꯔꯤꯃꯠꯇ ꯎꯕ ꯉꯝꯗ꯭ꯔꯦ. ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯅꯦꯠꯈꯤꯕꯗꯣ? ꯁꯥ ꯑꯁꯤꯕ? ꯅꯠꯇꯦ, ꯂꯤꯟꯅꯦ. ꯅꯠꯇꯦ, ꯍꯧꯖꯤꯛꯀꯤꯗ ꯂꯤꯟ ꯅꯠꯇꯦ. ꯃꯤ ꯑꯍꯤꯡꯕ ꯃꯥꯜꯂꯦ. ꯑꯩ ꯌꯥꯝ ꯀꯤꯔꯦ. ꯑꯩ ꯉꯁꯤꯗꯤ ꯂꯥꯏ ꯑꯣꯛꯅꯔꯦ. ꯇꯥ ꯆꯥꯎꯕ, ꯇꯥ ꯊꯋꯥꯟ, ꯅꯣꯏ ꯀꯥꯏꯗ ꯂꯩꯒꯦ? ꯍꯣ, ꯑꯩ ꯂꯥꯏ ꯑꯣꯛꯅꯔꯦ. ꯅꯣꯏꯕꯨ ꯀꯥꯏꯗ ꯂꯩꯒꯦ?" ꯕꯤꯖꯣꯏꯅ ꯀꯟꯅ ꯂꯥꯎꯕꯒ
ꯆꯤꯡꯅ ꯀꯣꯏꯁꯤꯟꯕ ꯑꯁꯨꯛꯄ ꯃꯐꯝꯗꯨꯗꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯤꯌꯣ ꯍꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯤꯌꯣ ꯑꯩꯗꯣꯝꯇ ꯍꯤꯡꯕ ꯌꯥꯝꯅ ꯋꯥꯔꯦ ꯀꯅꯥꯅꯣ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯂꯧꯕ ꯂꯥꯛꯑꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩ ꯂꯥꯏꯑꯣꯡꯅꯔꯦ ꯑꯌꯨꯛꯅꯤ ꯆꯥꯎꯕꯒ ꯊꯋꯥꯟꯒꯗꯣ ꯕꯤꯖꯣꯏ ꯍꯣꯏꯗ ꯀꯟꯅ ꯆꯦꯜꯂꯛꯏ ꯆꯥꯎꯕꯅ ꯊꯋꯥꯟ ꯕꯤꯖꯣꯏꯗꯣ ꯍꯜꯂꯛꯑꯦ ꯍꯥꯏꯕ ꯂꯥꯎ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯆꯪꯂꯨꯁꯤ ꯗꯥꯗꯥ ꯕꯤꯖꯣꯏꯗꯣ ꯂꯥꯏꯑꯣꯡꯅꯕꯅꯤ ꯍꯥꯏꯌꯨ ꯑꯃꯥꯏꯕꯅ ꯍꯟꯊꯅꯁꯤ ꯂꯩꯍꯧꯕꯅꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯄꯥꯟꯊꯣꯏꯁꯨ ꯆꯪꯈꯤꯕꯅꯤ ꯑꯣ ꯂꯥꯎ ꯂꯥꯎ ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯆꯪꯁꯤꯟꯁꯤ ꯑꯃꯨꯛꯇ ꯑꯁ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡꯗꯣ ꯃꯈꯣꯡ ꯍꯥꯝꯍꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯀꯔꯝ ꯍꯥꯏꯗꯧꯗꯅ ꯃꯥꯕꯨ ꯂꯥꯏꯑꯣꯡꯅꯔꯤꯕꯖꯥꯠꯅꯣ ꯀꯤꯒꯟꯗꯕꯗ ꯂꯥꯏ ꯐꯥꯎꯕꯅ ꯕꯤꯖꯣꯏ ꯊꯦꯡꯅꯗꯧꯕ ꯇꯜꯂꯦꯅ ꯋꯥꯔꯤꯅꯔꯤꯕꯅꯤ ꯑꯗꯨꯒ ꯕꯤꯖꯣꯏꯅ ꯂꯥꯏꯑꯣꯡꯅꯕ ꯀꯥꯏꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯣꯏꯕ ꯗꯥꯗꯥ ꯌꯥꯔꯦꯗ ꯕꯤꯖꯣꯏꯒꯤ ꯊꯣꯡꯒꯥꯜ ꯍꯤꯟꯗꯣꯛꯈꯤꯗꯧꯔꯦ ꯏꯍꯦ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯌꯨꯡꯅ ꯑꯗꯨꯝ ꯆꯦꯜꯂꯒ ꯂꯩꯔꯝꯃꯦꯗꯅ ꯂꯥꯎ ꯂꯥꯎ ꯆꯪꯉꯁꯤ ꯕꯤꯖꯣꯏꯗꯣ ꯑꯃꯥꯏꯕ ꯊꯥꯅꯤꯜꯅ ꯉꯛꯊꯤ ꯆꯞꯄꯒ ꯀꯟꯅ ꯐꯥꯔꯤ ꯂꯦꯡꯒꯅꯨꯅꯦ ꯕꯤꯖꯣꯏ ꯅꯪꯕꯣ ꯃꯤꯅꯒ ꯐꯨꯗꯕ ꯀꯨꯏꯕꯒ ꯅꯪ ꯉꯁꯤ ꯂꯣꯏꯁꯤꯟꯅꯤꯌꯦ ꯑꯩ ꯊꯥꯗꯣ ꯑꯩ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯊꯤꯒꯦ ꯑꯩ ꯊꯥꯗꯣ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯊꯤꯗꯕ ꯌꯥꯗꯦ ꯀꯔꯤꯅꯣ ꯕꯤꯖꯣꯏ ꯅꯪꯕꯨ ꯀꯅꯥꯅ ꯄꯥꯈꯣꯜ ꯊꯥꯔꯛꯂꯤꯕꯅꯣꯅꯦ ꯀꯗꯥꯏ ꯇꯥꯏꯔꯟ ꯃꯅꯥꯗꯣ ꯃꯃꯥꯏꯁꯤꯗ ꯐꯗ꯭ꯔ ꯐꯗ꯭ꯔ ꯑꯃꯨꯛꯇ ꯀꯟꯁꯤꯜꯂꯒ ꯃꯥꯒꯤ ꯑꯔꯣꯟ ꯑꯊꯨꯞꯁꯤꯡꯁꯦ ꯑꯃꯨꯛꯇ ꯈꯪꯗꯣꯛꯁꯤ ꯑꯩꯅ ꯂꯨꯃꯛꯄ ꯇꯟꯖꯥ ꯑꯃ ꯉꯁꯤꯗꯤ ꯐꯪꯉꯦ ꯑꯃꯥꯏꯕꯤ ꯄꯥꯟꯊꯣꯏꯅ ꯇꯥ ꯕꯤꯖꯣꯏ ꯅꯪꯅ ꯆꯪꯂꯨꯔꯤꯕ ꯃꯐꯝꯗꯣ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯔꯣ ꯃꯐꯝꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯍꯧꯏ ꯍꯩ ꯃꯥꯏꯕꯤ ꯑꯉꯥꯎꯕꯤ ꯑꯃꯝꯕꯗꯨꯗ ꯅꯣꯏ ꯅꯄꯥꯒ ꯅꯣꯏ ꯅꯃꯥꯒꯗꯣ ꯂꯩꯍꯧꯕꯅꯤ ꯆꯪꯉꯨꯆꯣ ꯃꯥꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯅꯤ ꯑꯗꯨꯒ ꯍꯛꯆꯥꯡ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯨꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯑꯩ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯃ ꯄꯨꯔꯒ ꯆꯠꯇꯕ ꯌꯥꯗꯦ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯊꯤꯕ ꯍꯧꯔꯅꯤ ꯑꯩ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯣ ꯕꯤꯖꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯀꯤꯗꯅ ꯆꯦꯟꯊꯣꯛꯅꯩ ꯆꯥꯎꯕꯒ ꯊꯋꯥꯟꯒꯗꯣ ꯃꯌꯥꯝꯗ ꯏꯟꯊꯣꯛꯂꯒ ꯆꯪꯉꯤ ꯆꯥꯎꯕꯅ ꯕꯤꯖꯣꯏꯁꯤꯗꯤ ꯀꯔꯤ ꯀꯔꯤ ꯆꯥꯔꯛꯂꯕꯖꯥꯠꯅꯣ ꯃꯆꯤꯟꯕ ꯑꯁꯤꯗꯤ ꯐꯖꯔꯦꯍꯦ ꯊꯥꯅꯤꯜꯅ ꯈꯨꯔꯥ ꯃꯥꯒꯤꯁꯦ ꯌꯥꯝꯅ ꯂꯨꯗꯧꯔꯤ ꯕꯤꯖꯣꯏꯁꯦ ꯐꯥꯔꯒ ꯊꯝꯕꯁꯨ ꯌꯥꯔꯣꯏ ꯉꯥꯎꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯀꯗꯣꯏꯁꯦ ꯃꯥꯅ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤꯅꯤ ꯍꯥꯟꯅ ꯈꯪꯗꯣꯛꯀꯗꯣꯏꯁꯦ ꯕꯤꯖꯣꯏ ꯕꯤꯖꯣꯏ ꯅꯪꯕꯨ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯄꯤꯌꯨ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯃꯁꯛ ꯈꯪꯉꯕ꯭ꯔꯣ ꯍꯥ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯃꯗꯤ ꯄꯨꯗꯅ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯁꯤꯗꯒꯤ ꯇꯥꯟꯖꯥꯗꯨꯗ ꯕꯤꯖꯣꯏꯒꯤ ꯃꯄꯥꯁꯨ ꯅꯨꯄꯤ ꯃꯀꯣꯛ ꯆꯥꯛꯄꯤ ꯑꯃ ꯄꯨꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯍꯩ ꯑꯃꯥꯏꯕꯤ ꯄꯥꯟꯊꯣꯏ ꯁꯦꯁꯦ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯕꯅꯤ ꯃꯁꯤꯁꯦ ꯄꯨꯍꯟꯈ꯭ꯔꯁꯤ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯨꯄꯥ ꯀꯟꯗꯕ ꯌꯥꯗꯦ ꯁꯦ ꯅꯨꯄꯤꯁꯦ ꯂꯥꯏ ꯑꯃꯨꯛꯇ ꯁꯣꯟꯗꯣꯛꯂꯒꯅꯦ ꯆꯤꯡꯌꯥꯗꯨ ꯐꯥꯎꯕ ꯊꯤꯟꯗꯣꯛꯂꯨꯁꯤ ꯀꯔꯤꯅꯣ ꯈꯨꯔꯥ ꯑꯩꯕꯨ ꯅꯨꯄꯤ ꯄꯨꯔꯛꯎ ꯍꯥꯏꯈꯤꯕ꯭ꯔꯣ ꯅꯨꯄꯤꯗꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯍꯣꯏꯅꯦ ꯏꯕꯦꯝꯃ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃꯗꯤ ꯃꯔꯨ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯋꯥꯅꯤꯗ ꯑꯃꯥꯏꯕ ꯊꯥꯅꯤꯜ ꯏꯆꯥ ꯅꯨꯄꯥꯁꯤ ꯑꯃꯨꯛꯇ ꯀꯟꯁꯤ ꯑꯩ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯂꯕꯗꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯂꯒꯅꯤ ꯍꯟꯗꯛꯅꯁꯨ ꯈꯔ ꯍꯦꯟꯖꯤꯟꯕ ꯃꯥꯜꯂꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕ ꯀꯔꯤ ꯐꯠꯇꯕ ꯊꯧꯗꯣꯛꯄꯨ ꯊꯣꯛꯇꯧꯔꯤꯕꯖꯥꯠꯅꯣ ꯈꯪꯗꯦ ꯈꯨꯜꯁꯤꯗ ꯕꯤꯖꯣꯏꯒꯤ ꯃꯃꯥꯗꯤ ꯏꯃꯨꯡꯗ ꯑꯣ ꯈꯣꯡꯒꯩ ꯀꯞꯂꯤ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯕꯨ ꯂꯧꯔꯒ ꯏꯆꯥꯗ ꯄꯤꯗꯧꯔꯤꯕꯅꯣ ꯍꯥꯏ ꯋꯥꯅꯤꯗ ꯃꯁꯥꯒꯤ ꯃꯇꯨ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯃꯤꯒꯤ ꯃꯇꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯧꯔꯤꯅꯣ ꯍꯥꯏ ꯋꯥꯅꯤꯗ ꯁꯈꯤ ꯅꯈꯣꯜꯗꯨ ꯌꯥꯝꯅ ꯀꯤ ꯅꯪꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯑꯃꯗꯨꯗꯒꯤ ꯇꯥꯅꯤꯡꯂꯣꯏꯌꯦ ꯅꯪꯗꯤ ꯕꯨꯠ ꯊꯤꯕꯗꯤ ꯅꯪꯗꯤ ꯅꯆꯥꯗꯣ ꯑꯗꯨꯝ ꯊꯥꯗꯣꯛꯑꯣ ꯑꯗꯨꯒ ꯅꯪꯅ ꯑꯩ ꯁꯪꯂꯒ ꯑꯗꯨꯝ ꯂꯩꯌꯣ ꯁꯈꯤ ꯅꯪꯒꯤꯗꯨꯗꯤ ꯃꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛ ꯐꯖꯈꯤꯗ꯭ꯔꯦꯗ ꯃꯁꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯍꯧꯕꯅ ꯐꯅꯤ ꯊꯋꯥꯟ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯕꯤꯖꯣꯏꯁꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤ ꯊꯥꯗꯣꯛꯂꯒ ꯃꯥ ꯀꯗꯣꯝꯗ ꯀꯗꯥꯏꯗ ꯆꯠꯄꯒꯦ ꯌꯦꯡꯁꯤ ꯑꯗꯨꯒ ꯍꯛꯆꯥꯡ ꯄꯤꯌꯨꯅ ꯀꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯈꯪꯂꯅꯤ ꯇꯥꯗ ꯃꯥꯡꯈ꯭ꯔꯒ ꯑꯃꯨꯛ ꯊꯤꯕ ꯈꯪꯅꯗꯗꯅ ꯑꯩꯈꯣꯏꯗ ꯃꯆꯥꯅꯨꯄꯥ ꯄꯤꯌꯨꯅ ꯑꯃꯨꯛ ꯇꯝꯅꯔꯅꯤ ꯑꯗꯣ ꯇꯥꯗ ꯑꯪꯀ ꯑꯃꯗꯤ ꯂꯩ ꯕꯤꯖꯣꯏꯒꯤ ꯃꯈꯣꯡꯗ ꯈꯣꯡꯖꯤ ꯁꯤꯖꯤꯜꯂꯒ ꯃꯇꯨꯡ ꯏꯟꯅꯕꯗꯤ ꯌꯥꯒꯅꯤ ꯄꯥꯟꯊꯣꯏꯅ ꯇꯥ ꯊꯥꯅꯤꯜ ꯈꯣꯡꯖꯤꯗꯣ ꯃꯥꯅ ꯂꯧꯊꯣꯛꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯈꯣꯡꯖꯤꯗꯣ ꯂꯧꯊꯣꯛꯄ ꯉꯝꯗꯅꯕ ꯃꯩꯗ ꯁꯧꯖꯤꯟꯁꯤ ꯇꯥ ꯕꯤꯖꯣꯏꯗꯤ ꯇꯨꯝꯈ꯭ꯔꯤꯅꯦ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯈꯣꯡꯖꯤꯗꯣ ꯊꯨꯅ ꯑꯃꯨꯛꯇ ꯁꯤꯖꯤꯟꯁꯤ
ꯇꯥ ꯊꯅꯜꯒꯤ ꯄꯥꯝꯕꯣꯝꯁꯤꯅ ꯀꯌꯥꯝ ꯀꯟꯅꯕꯨ ꯆꯠꯄꯨꯔꯕꯖꯥꯠꯅꯣ ꯈꯪꯗꯦ ꯕꯤꯖꯣꯏꯁꯦ ꯃꯔꯩꯒꯁꯦ ꯍꯨꯏꯗꯧꯅ ꯂꯦꯛꯊꯔꯒ ꯁꯨꯞꯄꯒ ꯇꯥꯔ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯥꯅꯦꯜꯗꯣ ꯄꯥꯟꯊꯣꯏꯒ ꯕꯤꯖꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯨꯝꯂꯤ ꯆꯥꯎꯕ ꯊꯋꯥꯟ ꯍꯣꯏꯁꯨ ꯕꯤꯖꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯑꯔꯥꯞꯄꯗ ꯅꯨꯄꯤꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕ ꯍꯧꯔꯛꯏ ꯕꯤꯖꯣꯏꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯃꯤꯠꯇꯣ ꯁꯠ ꯂꯥꯎꯅ ꯄꯥꯡꯊꯣꯛꯂꯒ ꯑꯩ ꯃꯥꯒꯤ ꯍꯛꯆꯥꯡ ꯊꯤꯕ ꯆꯠꯄ ꯍꯧꯕ ꯌꯥꯔꯦ ꯕꯤꯖꯣꯏꯗꯣ ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯕꯒ ꯈꯣꯡꯖꯤꯁꯤꯗꯤ ꯀꯅꯥꯅ ꯁꯤꯖꯜꯂꯤꯕ ꯑꯩꯉꯣꯟꯗ ꯍꯣꯏꯗ ꯁꯤꯅ ꯐꯔꯦꯗ ꯐꯠꯇꯦ ꯅꯨꯄꯤ ꯐꯥꯕ ꯆꯠꯄꯗ ꯃꯈꯣꯜ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯂꯧꯊꯣꯛꯀꯦ ꯁꯤꯗꯤ ꯌꯥꯝ ꯀꯜꯂꯤ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯃꯇꯝꯁꯤ ꯊꯦꯡꯉꯦ ꯑꯩ ꯆꯠꯂꯒꯦ ꯕꯤꯖꯣꯏꯅ ꯊꯣꯛꯈꯤꯕꯗꯣ ꯕꯤꯖꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯂꯣꯟꯅ ꯌꯦꯡꯍꯧꯔꯤ ꯊꯥꯅꯦꯜꯅ ꯈꯨꯔꯥ ꯕꯤꯖꯣꯏ ꯊꯣꯔꯦ ꯁꯤꯗꯤ ꯃꯈꯥꯔꯣꯝꯗ ꯆꯠꯈ꯭ꯔꯦꯗꯅ ꯂꯥꯎ ꯃꯇꯨꯡ ꯏꯟꯅꯔꯨꯁꯤ ꯆꯥꯎꯕꯅ ꯀꯔꯤꯅ ꯕꯤꯖꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯔꯣꯝꯗ ꯆꯪꯈ꯭ꯔꯦꯅ ꯏꯆꯥ ꯅꯨꯄꯤ ꯑꯄꯤꯛꯄꯤꯗꯣ ꯂꯩꯍꯧꯕꯅꯤꯅꯦ ꯊꯋꯥꯟ ꯊꯥꯅꯦꯜ ꯄꯥꯟꯊꯣꯏ ꯑꯩ ꯌꯨꯝꯗ ꯆꯦꯜꯂꯦꯀꯣ ꯃꯌꯥꯝꯁꯨ ꯂꯥꯛꯅꯔꯣ ꯁꯣꯝꯗ ꯕꯤꯖꯣꯏꯗꯣ ꯆꯥꯎꯕꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯍꯣ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯃꯇ ꯄꯤꯌꯣ ꯍꯣ ꯏꯃꯨꯡꯁꯤꯕꯨ ꯅꯨꯄꯤ ꯂꯩꯕ꯭ꯔꯣ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯃꯇ ꯄꯤꯌꯣ ꯆꯥꯎꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯝꯃꯛꯇꯦ ꯕꯤꯖꯣꯏꯗꯣ ꯑꯇꯣꯞꯄ ꯏꯃꯨꯡ ꯑꯃꯗ ꯆꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯧꯏ ꯏꯃꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯀꯣꯅꯣꯟ ꯅꯨꯃꯤꯗꯥꯡꯁꯤꯗ ꯇꯟꯖꯥ ꯏꯆꯥ ꯆꯥꯗꯅ ꯉꯥꯎꯁꯤꯟꯅꯈ꯭ꯔꯦꯗ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯃꯇꯥꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯂꯤꯅꯦ ꯃꯁꯦ ꯃꯦꯝꯍꯜ ꯀꯗꯥꯏꯅꯣ ꯑꯗꯨꯗꯒꯤ ꯁꯤꯡꯒꯩꯕꯥꯛꯇꯨ ꯄꯤꯔꯛꯎ ꯃꯤ ꯐꯨꯒꯦ ꯉꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦ ꯊꯣꯛꯑꯒꯅꯦ ꯐꯗ꯭ꯔꯠ ꯍꯦꯛꯇꯅꯦ ꯀꯟꯊꯠꯂꯝꯃꯨ ꯑꯃꯨꯛꯇ ꯂꯥꯎ ꯊꯣꯛꯎꯁꯤ ꯃꯁꯤꯕꯨ ꯌꯨꯝꯊꯪꯅꯕ ꯀꯨꯟꯖꯣꯅꯒ ꯇꯥꯔꯕꯗꯤ ꯊꯤꯅ ꯐꯨꯕꯤꯕ ꯇꯥꯔꯤꯅꯦ ꯀꯨꯟꯖꯣꯁꯨ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯆꯤꯡ ꯃꯁꯣꯜ ꯅꯥꯏꯔꯒ ꯂꯩꯔꯤꯕꯅꯤ ꯃꯄꯥꯟꯗꯩ ꯕꯤꯖꯣꯏꯅ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜꯗꯣ ꯃꯦꯝꯍꯟꯒꯤ ꯏꯃꯨꯡ ꯅꯠꯇꯅ ꯑꯇꯣꯞꯄ ꯏꯃꯨꯡ ꯑꯃꯠꯇꯅ ꯇꯥꯕ ꯅꯠꯇꯦ ꯆꯥꯎꯕꯗ ꯊꯥꯅꯦꯜ ꯍꯣꯏꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯟꯅꯔꯛꯏ ꯊꯥꯅꯦꯜ ꯊꯋꯥꯜ ꯍꯣꯏꯁꯨ ꯕꯤꯖꯣꯏꯕꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯀꯣꯏꯊꯤ ꯊꯤꯅꯔꯤ ꯑꯗꯨꯒ ꯃꯦꯝꯍꯟꯒꯤ ꯃꯅꯥꯛꯇ ꯃꯦꯝꯍꯟꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯅ ꯏꯃꯥ ꯑꯩ ꯍꯛꯆꯥꯡꯁꯤ ꯀꯩꯅꯣꯝ ꯇꯧꯋꯦ ꯉꯁꯤꯗꯤ ꯏꯁꯥ ꯌꯥꯝꯅ ꯁꯣꯟꯊꯩ ꯀꯣꯛꯁꯨ ꯌꯥꯝꯅ ꯉꯥꯎꯋꯦ ꯃꯄꯥ ꯑꯉꯥꯡꯁꯤ ꯃꯁꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯏꯔꯤ ꯃꯃꯤꯠꯁꯨ ꯂꯣꯏꯅ ꯉꯥꯡꯁꯤꯜꯂꯛꯂꯤ ꯃꯁꯥꯁꯨ ꯃꯨꯁꯤꯜꯂꯛꯂꯤ ꯅꯪ ꯃꯄꯥ ꯊꯣꯛꯈ꯭ꯔꯅꯨ ꯃꯄꯥ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯃꯁꯥꯁꯤꯗꯤ ꯂꯣꯏꯅ ꯃꯨꯁꯤꯜꯂꯛꯂꯦꯗꯅ ꯁꯤꯗꯤ ꯃꯃꯥ ꯐꯃꯨꯡꯗ ꯑꯝꯇ ꯄꯨꯁꯤꯜꯂꯨ ꯊꯣꯡꯁꯤꯅ ꯃꯩꯅꯤ ꯃꯃꯥ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯃꯄꯥꯟꯗ ꯕꯤꯖꯣꯏꯗꯣ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯗ ꯊꯣꯡ ꯍꯥꯡꯉꯣ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯄꯨꯒꯦ ꯊꯣꯡ ꯍꯥꯡꯉꯣ ꯍꯩ ꯃꯃꯥ ꯁꯤꯗꯤ ꯂꯥꯏꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯅꯪ ꯑꯉꯥꯡꯁꯤ ꯂꯣꯠꯂꯨ ꯑꯩ ꯃꯁꯦ ꯑꯃꯨꯛꯇ ꯊꯦꯡꯅꯒꯦ ꯊꯣꯡꯁꯤ ꯊꯨꯗꯦꯛꯂꯦꯅꯦ ꯃꯁꯤꯗꯤ ꯀꯔꯤ ꯁꯛꯐꯝꯅꯣ ꯉꯁꯤ ꯑꯩꯅ ꯎꯔꯤꯕꯁꯦ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯃ ꯄꯤꯌꯣ ꯊꯋꯥꯏ ꯑꯃ ꯍꯥꯞꯆꯤꯟꯒꯦ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯃ ꯄꯨꯒꯦ ꯃꯁꯤꯗꯤ ꯈꯧꯔꯤ ꯃꯦꯠꯂꯦ ꯈꯧꯔꯤ ꯃꯦꯠꯂꯦꯅꯦ ꯑꯩ ꯍꯛꯆꯥꯡ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯦꯝꯃ ꯑꯩ ꯏꯁꯥ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯁꯤꯗꯧꯔꯦ ꯕꯤꯖꯣꯏꯅ ꯃꯦꯝꯍꯜꯒꯤ ꯅꯨꯄꯥꯗꯣ ꯍꯥꯠꯇꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯦꯝꯍꯜꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯦ ꯕꯤꯖꯣꯏꯅ ꯑꯉꯥꯡꯗꯨꯗ ꯍꯛꯆꯥꯡ ꯈꯛꯇ ꯄꯥꯝꯂꯤꯕ ꯊꯋꯥꯏ ꯅꯪꯒꯤ ꯑꯩꯅ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯑꯃ ꯄꯨꯔꯛꯂꯒꯅꯤꯗꯣ ꯂꯥꯎꯑꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯑꯅꯧꯕ ꯊꯋꯥꯏ ꯑꯃ ꯁꯤꯜꯂꯁꯤ ꯂꯥꯛꯂꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯈꯨꯗꯛꯇ ꯁꯤꯔꯝꯃꯤ ꯆꯥꯎꯕ ꯊꯥꯅꯦꯜ ꯊꯋꯥꯟꯅ ꯌꯧꯁꯤꯜꯂꯛꯄꯗ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯊꯋꯥꯟꯅ ꯄꯥꯟꯊꯣꯏꯗꯤ ꯂꯩꯍꯧꯔꯕ꯭ꯔꯥ ꯆꯥꯎꯕꯅ ꯈꯪꯗꯦ ꯀꯗꯥꯏꯗ ꯃꯥꯡꯍꯧꯔꯕꯖꯥꯠꯅꯣ ꯈꯪꯗꯦ ꯅꯪꯒꯤ ꯑꯗꯨ ꯂꯥꯏꯔꯤ ꯃꯦꯝꯍꯜꯒꯤ ꯃꯇꯩ ꯃꯅꯥꯎꯁꯤ ꯁꯤꯔꯕ ꯃꯥꯜꯂꯤ ꯃꯣꯏ ꯑꯅꯤꯁꯤ ꯈꯨꯁꯤꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯊꯥꯅꯦꯜ ꯃꯣꯏ ꯑꯅꯤꯁꯤ ꯕꯤꯖꯣꯏꯅ ꯍꯥꯠꯂꯝꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯦꯝꯍꯜ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯁꯨ ꯕꯤꯖꯣꯏꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯅ ꯕꯤꯖꯣꯏꯒꯤ ꯈꯣꯡꯒꯨꯜ ꯊꯨꯅꯂꯤꯁꯤ ꯊꯋꯥꯟꯗꯁꯨ ꯉꯁꯥꯏ ꯃꯈꯩ ꯃꯣꯏꯒꯤ ꯃꯇꯨꯡꯗ ꯂꯣꯟꯅ ꯏꯅꯔꯝꯂꯤꯕꯖꯥꯠꯅꯤ ꯊꯋꯥꯟꯅ ꯗꯥꯗꯥ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦ ꯑꯩ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯂꯔꯣꯏ ꯏꯆꯥ ꯑꯅꯤꯗꯣ ꯁꯦꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯗꯥꯗꯥ ꯅꯣꯏ ꯚꯨꯠꯇꯣ ꯊꯤꯕ ꯆꯠꯍꯧꯔꯣ ꯊꯥꯅꯦꯜꯅ ꯀꯩꯅꯣ ꯗꯥꯗꯥ ꯅꯨꯄꯥꯅ ꯑꯗꯨꯒ ꯀꯤꯔꯤꯕꯗꯨꯕꯨ ꯐꯔꯦ ꯗꯥꯗꯥ ꯌꯥꯎꯔꯒ ꯊꯧꯅꯥ ꯃꯥꯡꯒꯗꯧꯕꯒꯤ ꯁꯔꯨꯛ ꯗꯥ ꯆꯥꯎꯕꯒ ꯆꯠꯂꯒꯦ ꯍꯣꯏ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯏꯆꯥꯒ ꯅꯨꯄꯤꯒ ꯑꯃꯨꯛꯇ ꯁꯦꯟꯅꯔꯨꯈꯤꯒꯦ ꯊꯋꯥꯟꯗꯨ ꯀꯞꯄꯒ ꯆꯦꯟꯈ꯭ꯔꯦ ꯁꯣꯝꯗ ꯄꯥꯟꯊꯣꯏꯗꯣ ꯕꯤꯖꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯞꯅ ꯃꯇꯨꯡ ꯏꯟꯅꯔꯤ ꯀꯗꯥꯏ ꯇꯥꯅ ꯄꯨꯒꯗꯧꯔꯤꯕꯅꯣ ꯃꯥꯅ ꯑꯉꯥꯡꯁꯦ ꯉꯁꯤꯗꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗꯣ
ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯇꯅ ꯍꯟꯕꯗꯤ ꯑꯩ ꯁꯨꯡꯍꯟ ꯍꯜꯂꯔꯣꯏ ꯀꯩꯅꯣ ꯕꯤꯖꯣꯏꯅ ꯄꯨꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯑꯣꯡꯁꯦ ꯃꯔꯦꯡꯆꯝꯗ ꯍꯥꯞꯄꯒ ꯄꯨꯔꯤꯕ ꯑꯉꯥꯡꯁꯤꯒꯤ ꯃꯁꯥꯁꯦ ꯂꯣꯡꯊꯣꯔꯛꯂꯦ ꯑꯗꯨꯒ ꯕꯤꯖꯣꯏꯒꯤ ꯃꯅꯪꯒꯜꯗ ꯃꯃꯥꯏꯁꯦ ꯂꯣꯡꯅ ꯃꯃꯤꯠꯁꯦ ꯄꯥꯡꯊꯣꯛꯂꯒ ꯃꯔꯩꯁꯦ ꯇꯤꯡꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄ ꯃꯥꯟꯕ ꯃꯑꯣꯡꯁꯦ ꯑꯩ ꯎꯕꯗ ꯌꯥꯝꯅ ꯀꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯁꯤꯔꯕ ꯃꯥꯜꯂꯦ ꯇꯥꯊꯅꯦ ꯅꯣꯏ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯏꯇꯣꯝꯇ ꯌꯥꯝ ꯀꯤꯔꯦ ꯇꯥꯊꯅꯦ ꯕꯤꯖꯣꯏꯗꯣ ꯑꯉꯥꯡ ꯑꯁꯤꯕꯗꯣ ꯃꯔꯦꯡꯆꯝꯗ ꯂꯣꯡꯅ ꯄꯨꯅ ꯆꯞ ꯂꯥꯎꯅ ꯂꯦꯞꯄꯒ ꯇꯨꯡꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞꯄꯣ ꯃꯥꯡꯗ ꯂꯦꯞꯄꯣ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯡꯗ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒ ꯊꯦꯡꯅꯖꯔꯣꯏ ꯑꯩꯒꯤ ꯇꯨꯡ 인ꯕ ꯋꯥꯒꯅꯤ ꯑꯩꯒꯤ ꯇꯨꯡ 인ꯕ ꯋꯥꯒꯅꯤ ꯅꯪ ꯑꯁ ꯈꯣꯟꯖꯦꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯑꯩꯕꯨ ꯍꯟꯕꯅ ꯐꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯟꯕꯅ ꯐꯅꯤ ꯊꯨꯅ 이씨, ලබුක්සිꯗꯤ ꯎꯃꯝꯃꯝꯈ꯭ꯔꯦꯗꯅ ꯁꯤꯗꯤ ꯕꯤꯖꯣꯏꯗꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯏꯀꯩ ꯈꯪꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯄꯤꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛ ꯇꯥꯔꯛꯏ ꯍꯣ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯤꯌꯣ ꯑꯩ ꯅꯪꯒꯤ ꯍꯛꯆꯥꯡ ꯉꯥꯏꯔꯤꯌꯦ ꯂꯥꯛꯑꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯣ ꯅꯪ ꯑꯩ ꯅꯪꯒꯤ ꯍꯛꯆꯥꯡ ꯉꯥꯏꯔꯤꯌꯦ ꯑꯀꯤꯕ ꯊꯋꯥꯏꯗꯣ ꯇꯁꯦꯡꯅ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯇꯝꯅꯔꯥꯏꯅꯤ ꯍꯥꯏꯕꯁꯤ ꯄꯥꯟꯊꯣꯏꯗꯤ ꯈꯪꯂꯝꯗ꯭ꯔꯤ ꯄꯥꯟꯊꯣꯏꯗꯣ ꯈꯣꯡꯐꯝ ꯃꯅꯤꯡ ꯇꯞꯅ ꯍꯟꯕ ꯍꯧꯕꯒ ꯄꯥꯟꯊꯣꯏꯒꯤ ꯇꯨꯡꯗꯒꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯟꯗꯨꯅ ꯂꯩꯔꯣꯟꯅꯨꯡꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯍꯛꯆꯥꯡ ꯌꯥꯎꯗꯅ ꯊꯋꯥꯏ ꯈꯛꯇ ꯕꯤꯖꯣꯏꯁꯨ ꯏꯅꯥꯛꯇ ꯆꯪꯂꯛꯂꯤꯗꯅ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯗꯨꯅ ꯄꯥꯟꯊꯣꯏꯒꯤ ꯊꯋꯥꯏꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯀꯤꯕꯅ ꯂꯣꯏꯔꯦ ꯊꯋꯥꯏꯗꯨ ꯉꯧꯔꯣꯛ ꯉꯧꯏ ꯑꯗꯨꯒ ꯃꯃꯤꯠ ꯃꯅꯥ ꯃꯌꯥꯗꯨꯅ ꯃꯨꯛꯁꯨꯛ ꯃꯨꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯏ ꯄꯥꯟꯊꯣꯏꯗ ꯇꯔꯪ ꯆꯦꯠꯂꯤꯉꯩ ꯕꯤꯖꯣꯏꯅ ꯊꯋꯥꯏ ꯃꯤꯔꯦ ꯅꯪꯒꯤ ꯊꯧꯒꯜ ꯃꯄꯨꯡ ꯐꯥꯅ ꯇꯧꯖꯔꯣ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯃꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤꯗꯅ ꯏꯃꯥꯡꯗ ꯑꯀꯤꯕ ꯊꯋꯥꯏꯗꯨꯅ ꯑꯩꯗꯤ ꯑꯍꯤꯡꯕ ꯍꯛꯆꯥꯡ ꯄꯥꯝꯃꯤꯗꯣ ꯕꯤꯖꯣꯏ ꯅꯪꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯄꯨꯔꯛꯂꯤꯗꯣ ꯑꯗꯨꯅ ꯅꯪꯁꯨ ꯃꯐꯝꯁꯤꯗ ꯂꯥꯟꯕꯤꯕ ꯇꯥꯔꯤꯗꯣ ꯑꯀꯤꯕ ꯊꯋꯥꯏꯗꯨꯅ ꯕꯤꯖꯣꯏꯗ ꯊꯦꯡꯒꯦ ꯇꯧꯕꯒ ꯇꯨꯡꯗꯒꯤ ꯊꯥꯅꯤꯜꯅ ꯇꯥꯏꯔꯦꯟ ꯄꯨꯡꯕꯥꯏ ꯃꯅꯥ ꯑꯆꯧꯕ ꯑꯃꯅ ꯑꯀꯤꯕ ꯊꯋꯥꯏꯗꯨꯗ ꯐꯗꯔ ꯀꯟꯁꯤꯜꯂꯛꯏ ꯑꯀꯤꯕ ꯊꯋꯥꯏꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏ ꯍꯩ ꯏꯁꯥꯁꯦ ꯃꯆꯦꯠ ꯁꯦꯒꯥꯏꯔꯦ ꯑꯩ ꯁꯤꯔꯦ ꯍꯩ ꯕꯤꯖꯣꯏ ꯅꯪꯅ ꯑꯩ ꯍꯥꯠꯅꯕ ꯁꯤꯜꯂꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯤꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯜꯂꯁꯦ ꯑꯩꯅ ꯂꯦꯝꯅ ꯁꯨꯡꯊꯥ ꯊꯥꯔꯣꯏ ꯑꯀꯤꯕ ꯊꯋꯥꯏꯗꯣ ꯕꯤꯖꯣꯏꯗ ꯍꯥꯏꯖꯟꯗꯨꯅ ꯂꯥꯎꯁꯤꯜꯂꯝꯂꯒ ꯄꯥꯏꯗꯨꯅ ꯆꯦꯟꯈꯤ ꯕꯤꯖꯣꯏꯁꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯑꯁꯤꯕ ꯑꯉꯥꯡꯗꯣ ꯃꯔꯦꯡꯆꯨꯝꯅ ꯊꯝꯂꯒ ꯂꯦꯞꯂꯤ ꯆꯥꯎꯕꯗꯣ ꯐꯤꯐꯥ ꯀꯥꯝꯃꯒ ꯆꯦꯟꯁꯤꯜꯂꯛꯏ ꯏꯁ 이붕어 타네 ꯅꯪꯒꯤ ꯈꯨꯆꯦꯟꯗꯣ ꯀꯔꯤ ꯈꯨꯆꯦꯟꯅꯣ ꯑꯩꯗꯤ ꯏ ꯑꯣꯗꯧꯔꯦꯅꯦ ꯅꯪ ꯇꯥꯟꯅꯕꯗ ꯗꯥꯗꯥ ꯏꯅꯦ ꯃꯦꯝꯍꯜꯒꯤ ꯑꯉꯥꯡꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯣ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯀꯨꯝꯍꯩꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦꯗꯀꯣ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ ꯀꯨꯝꯍꯩ ꯑꯣꯏꯕꯅꯤꯅ ꯆꯥꯎꯕꯅ ꯑꯣ ꯕꯤꯖꯣꯏ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ 이몽 아마기 미와이 홍보 미국 아마다 하독비다고 타닐나 다다 염다 하나부 덕시 비조이쇼 라행나부 부르시 반토이 다이브라 반토이 다 타닐 아이함나 끼리 이힘다 톤 하나부 덕시 마팜세 라이팜 소이드나 오이가니 아키바 타와이드나 아잉원다 하이람부 싱도 아이힘다 땀라게 아이코이 카라투나 쩌나부 덕시 비조이도 마얌 짱다나 부르글리 ꯑꯗꯨꯒ ꯑꯁꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯌꯥꯎꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯄꯣꯠ ꯂꯣꯏꯕꯤꯔꯝꯃꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯊꯥꯅꯤꯜꯒꯤ ꯃꯌꯨꯝꯗꯅꯤ ꯄꯥꯟꯊꯣꯏꯗꯨ ꯊꯥꯅꯤꯜꯗ ꯋꯥꯔꯤ ꯂꯤꯔꯤ ꯗꯥ ꯊꯥꯅꯤꯜ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯥꯛ ꯆꯥꯎꯔꯕ ꯂꯧꯕꯨꯛ ꯑꯁꯦ ꯂꯥꯏꯐꯝꯅꯤ ꯑꯗꯨꯒ ꯂꯧꯕꯨꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯣꯡꯐꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯁꯨ ꯍꯨꯝꯂꯒ ꯂꯩꯔꯦ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯒꯅꯤ ꯏꯆꯟ ꯅꯨꯄꯤ ꯑꯗꯨꯅ ꯍꯛꯆꯥꯡ ꯄꯤꯌꯣꯅ ꯍꯦꯛ ꯀꯞꯄꯤꯕꯗꯣ ꯃꯗꯨꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯨꯗꯤ ꯍꯛꯆꯥꯡꯗꯣ ꯀꯔꯝꯅ ꯊꯤꯁꯤꯒꯦ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯒ ꯊꯤꯁꯦ ꯇꯥꯊꯅꯦ ꯂꯥꯏꯅꯁꯨ ꯊꯤꯕ ꯐꯪꯒꯅꯤ ꯑꯩꯒꯤ ꯁꯤꯗ ꯅꯥꯗ ꯌꯥꯏ ꯍꯥꯏꯔꯤꯕ ꯎꯠ ꯑꯗꯨꯅ ꯂꯧꯕꯨꯛ ꯂꯝꯌꯥꯏꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯊꯣꯛꯄꯗ ꯃꯐꯝ ꯑꯗꯨꯗꯤ
soidana laina phangba ngamgani adudi thingtharagumsi mi ataidasu hairagumsi madu hairabadi labukumba kinarani cha nangi uto uthoro ngalingi chanaba tawsi hoi ta thani chanaba tawrasi ai uto lawthokhi somda chawdo makok sari ai nupi tari bra amubi ho kari amuk tawrage tasado humang ta ngaikri hadisin amta te thosi amubi humang ariba makai thokjarasan ibani wa amta tanasi hana moi mapa kari mata tawri pakhat kano laina bu mi hat pa huna de ko hai taning dene bijoy na mi ahum hali bado nang khangra ha ho adu de bijoy na hat bane line hat banate mama nang ase gi kutane soidana sirani bijoy gi hakjang de changni bado line ni ne hauzik bijoy do thanel ga pan thoi gana mitrang hidak thadana layang li basi nang khangribo kari gumba bijoy na wakhal ga tar labadi ibani dasa achogo mata ga dawrabani adu oiragana bijoy do hatok laga loire kaino mapa masimi hatpa kai siam laina haini nang na mi halu bagi natro chahi ahum se isha gi lofom da changba ngamdadana leiri basa hatpa da bani kaino aina uba lawdudi aina adum ufam thoktro daksan su phajana kabiri adu fawba lawma chet amata piu yadrabadi masan pido hatpa da bani nang na lofom da ibu halgi masan pido hatlu bagi ni ngasi fawba lofom do aremba tari bado khong le kum thabaga ising do I ngak ta olak libado tamnari bani lofom do hauzik thokli ba thodok se mi loina khangnarak laba ibani dum loire mapa so masana pi thiba khangdabadagi ngawruga sikri bani kawganu ko nangi se angago bijoy da ki ro haise aina bijoy do hatok lasi so yade jawbada bingla khre jawbada mana family ba phando tap lawna pairaga amubida pop lawna lamaga thongki amubido yamangani kele hoi hinjaba aigi yamangani kele yamangse chujak maru ken badona kelhalle haiwani hinjaba mapau tumilay nang labugi masana pido saru sayang thude khe walaga nabuk mayai duda hui hodong pumbadona mathwai landringai hingphum phumbadudi nang ningsing dabra ha ho hani na halabadi maong marintana halhobana phatro utum na pop launa thomaga hatoi oiradi ne yen ama pharaga hatlurasu yai kaino mi bu yen hatpadona hatkadro hai nang mi hatlure kaina aina ki dobuna te khang aisu ibani gi ichado hek pobaga nupi ne na mai de loktholaga halibaduni sathi base aina heli khanguna adudi phuna basu kanana ngamge yengna bata bani ngasidi hera kinsina namai du job lana heta thinjilagi da iya hera nang ai fubi da basida yamna nawang nang asidi nayan fun paldo loina thude ko tare chawbaga amubiga do tapta kai kudanare aduba chawbuna amubigi mi oi anida pangada ba mayan funi paldo gi manungda kun mari di thude pikre hauzik masana ha oiriba amubido chahi mari fugi mi oi male khadang ka do itek tek laga hanobi yamna male panthoi ga thanan ga do pak charuba lubuk lamyai adu da lepaga ibong iban na lepi ba mafam sidagi utse chaiba dum haurasira hobu yare ado but man bidudi makhol moga amada takidreni aina tarel pungbai na sanbagi chaina se naida su panbo oireko sinani dana maite khoina amanga soi singdok samthokpada tarel pungbai na maru oina sijinari base isal nangi uto aingoda mitrang solaga piro isil inaw thobok hawrsi kaina ta thane isil inaw haide pakhang leisa koina tinaba yade haibase nang nupa ama oiraga khangro koi noija ibani tinaba yadabagi natro isil inaw gumna loinari sa ha ta thane nang aina hauji ikak tanako ibani se pokmina braha as ti 11 da ai diba hoi pokmina basu nate do ibani tinaba su yade do aduna ibani loina da daban isal buna bungna khutlona duna khurumjari ibani isil inaw sunate tinaba su yare aduna nang nasana wakhal taw aduga ne pakhum thuna piro natrabadi nang aina ne mahai toroga phajani he thanel do manga ka haifet maningda inthoklaga I nang hainingli se ibani nuksina se hairo fa ine du de ai sinu pi de haiba yang ngamde aduna napi goiba ngamre fa ai kaina hojikte
ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯇꯥꯊꯅꯦ 이반이 hꯧꯖꯤꯛ ꯀꯣꯏꯅꯔꯕꯅꯤ 이반이 hꯧꯖꯤꯛ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯗꯅ ꯎꯠꯁꯦ ꯆꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯅꯨꯡꯁꯤꯕ ꯍꯣꯏ 이반이 ꯉꯁꯤꯗꯩ ꯀꯣꯏꯅꯔꯤꯀꯣ ꯑꯗꯨꯗꯤ ꯃꯣꯏ ꯑꯅꯤꯗꯨ ꯀꯤꯕꯒ ꯈꯪꯗꯦ ꯀꯟꯅ ꯅꯣꯛꯃꯤꯟꯅꯩ ꯁꯣꯝꯗ ꯑꯀꯤꯕ ꯊꯋꯥꯏꯗꯨ ꯃꯇꯣꯝꯇ ꯑꯩ ꯊꯤꯕ ꯂꯥꯛꯂꯦꯗꯅ ꯃꯁꯤꯗꯤ ꯑꯩꯁꯦ ꯈꯔ ꯂꯦꯝꯅ ꯈꯨꯜꯁꯤ ꯑꯣꯠꯀꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯌꯥꯔꯣꯏꯗꯧꯔꯤ ꯃꯁꯤꯗꯤ ꯅꯨꯄꯥ ꯃꯈꯩꯅ ꯉꯥꯎꯍꯟꯗꯅ ꯂꯛꯅꯔꯒ ꯅꯨꯄꯤꯁꯤꯡꯁꯤꯅ ꯍꯥꯠꯇꯣꯛꯀꯦ ꯊꯧꯔꯥꯡꯕꯁꯤ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯃꯣꯏꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯀꯜꯂꯛꯄ ꯁꯨꯝꯆꯤꯠꯇꯨ ꯄꯥꯏꯔꯛꯄ ꯖꯥꯠꯂꯥ ꯁꯨꯝꯆꯤꯠ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯀꯜꯂꯛꯄꯗꯨ ꯇꯥꯌꯣꯜ ꯄꯥꯝꯕꯤꯅꯤ ꯉꯁꯤꯗꯤ ꯑꯩ ꯊꯣꯛꯂꯔꯣꯏ ꯏꯁꯥꯁꯦ ꯀꯤꯕ ꯐꯔꯀꯥꯟꯗ ꯊꯣꯛꯂꯒꯦ ꯑꯩ ꯇꯨꯝꯃꯦꯀꯣ ꯋꯥꯔꯤ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯑꯩꯒꯤ ꯑꯀꯤꯕ ꯋꯥꯔꯤꯁꯦ ꯐꯥꯒꯤ ꯍꯦꯛ ꯇꯥꯍꯟꯗꯧꯔꯤ ꯃꯣꯏꯅ ꯑꯩꯅ ꯃꯑꯣꯡ ꯃꯥꯟꯈꯩ ꯃꯥꯜꯍꯜꯂꯝꯂꯒ ꯋꯥꯔꯤ ꯇꯥꯔꯤꯕꯁꯤꯡꯁꯦ ꯀꯤꯕꯒ ꯂꯣꯏꯅ ꯐꯈꯤꯕ ꯇꯥꯔꯦ ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯇꯨꯝꯃꯦ ꯅꯣꯏ ꯋꯥꯔꯤ ꯇꯥꯍꯧꯀꯣ ꯑꯩ ꯇꯨꯝꯃꯦ ꯁꯣꯝꯗ ꯄꯥꯟꯊꯣꯏꯒ ꯊꯅꯟꯒꯗꯣ ꯎꯠꯇꯨ ꯂꯧꯕꯨꯛꯁꯤꯡꯗ ꯆꯥꯏꯕ ꯀꯣꯟꯅꯗ꯭ꯔꯦ ꯃꯣꯏ ꯑꯅꯤꯗꯨ ꯍꯜꯂꯛꯂꯤ ꯇꯥ ꯊꯅꯦꯜ 이반이ꯁꯤꯒꯤ ꯊꯕꯛꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯆꯦꯜꯂꯗꯕꯅꯤꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯚꯨꯠ ꯑꯃꯨꯛ ꯁꯥꯟꯅꯔꯒ ꯅꯪꯉꯣꯟꯗ ꯊꯥꯖꯤꯟꯖꯔꯛꯁꯅꯤ ꯄꯦꯜꯂꯕ ꯅꯨꯄꯤꯅꯤ ꯑꯩꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯕ ꯑꯃꯥꯏꯕꯅꯤꯅ ꯚꯨꯠ ꯁꯥꯟꯅꯕ ꯀꯥꯗꯤ ꯍꯩꯇ꯭ꯔꯦꯍꯦ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯐꯨ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ ꯚꯨꯠ ꯐꯥꯎꯕ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯄꯒ ꯆꯦꯜꯍꯟꯕ ꯑꯃ ꯇꯥ ꯊꯅꯦꯜ ꯑꯩꯗꯤ ꯏꯁꯥꯅ ꯚꯨꯠ ꯑꯗꯨꯝ ꯑꯣꯜꯂꯒ ꯂꯥꯛꯑꯗꯕꯅꯤ ꯑꯗꯨꯅ ꯐꯨꯕ ꯀꯩꯁꯨ ꯉꯝꯃꯣꯏ ꯑꯩꯉꯣꯟꯗ ꯅꯪꯅ ꯍꯦꯛ ꯄꯥꯝꯕꯗꯣ ꯇꯧꯖꯔꯣ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯖꯔꯔꯣꯏ ꯏꯕꯦꯝꯃ ꯉꯁꯤꯃꯛ ꯆꯦꯜꯂꯁꯦꯁꯨ ꯆꯦꯜꯂꯁꯤ ꯇꯥ ꯊꯅꯦꯜꯁꯦ ꯑꯩꯒꯤ ꯁꯛꯁꯤꯗ ꯈꯪꯄꯥꯝ ꯄꯥꯝꯂꯛꯄ ꯃꯥꯜꯂꯤꯗ ꯅꯪꯁꯨ ꯑꯩꯒꯤ ꯁꯛꯁꯤꯗ ꯍꯥꯟꯅ ꯉꯥꯎꯔꯒ ꯂꯩꯔꯝꯃꯤꯗꯨꯗꯤ ꯏꯕꯦꯝꯃ ꯑꯅꯤꯗꯣ ꯅꯣꯛꯅꯣꯛꯇꯅ ꯍꯜꯂꯛꯄꯗꯣ ꯆꯥꯎꯕꯅ ꯇꯨꯃꯤꯟꯅ ꯎꯔꯝꯃꯤ ꯃꯣꯏ ꯑꯅꯤꯁꯤꯕꯨ ꯅꯨꯄꯤꯗꯨꯒꯤ ꯐꯝꯐꯝ ꯃꯐꯝ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯌꯦꯡ ꯃꯐꯝꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯗꯕ ꯌꯥꯔꯣꯏ ꯃꯁꯤꯗꯤ ꯑꯩꯒꯤ ꯂꯧꯐꯝꯗꯤ ꯃꯤ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯂꯧꯐꯝꯗꯒꯤ ꯃꯁꯥꯗꯨ ꯄꯨꯊꯣꯔꯛꯂꯕꯗꯤ ꯑꯩꯗꯤ ꯁꯤꯔꯦ ꯍꯥꯏꯔꯤ ꯍꯌꯦꯡꯗꯤ ꯊꯥꯕꯜꯁꯨ ꯐꯕ ꯌꯥꯏ ꯍꯌꯦꯡ ꯃꯐꯝꯗꯣ ꯍꯦꯛꯇ ꯀꯣꯠꯂꯒꯦ ꯅꯨꯡꯊꯤꯜꯗꯒꯤ ꯁꯣꯝꯗ ꯑꯃꯨꯕꯤꯗꯣ ꯃꯌꯥ ꯊꯨꯗꯦꯛꯄꯤꯔꯝꯕꯒꯤ ꯏ ꯐꯖꯅ ꯍꯥꯏꯒꯠꯂꯤ ꯅꯨꯄꯤꯗꯣ ꯅꯪꯅ ꯍꯥꯠꯄꯅꯤ ꯍꯥꯏꯖꯤꯜꯂꯒ ꯅꯨꯄꯥ ꯅꯪ ꯑꯩꯅ ꯑꯩꯒꯤ ꯌꯥꯊꯨꯗꯦꯛꯄꯒꯤ ꯖꯃꯟ ꯈꯨꯝꯕ ꯇꯥꯕꯅꯤ ꯅꯣꯡꯉꯥꯟꯈꯤꯁꯅꯨ ꯅꯪ ꯊꯕꯛ ꯇꯧꯈꯤꯕ ꯑꯩꯗꯤ ꯁꯥꯎꯔꯤꯕꯅꯤꯅ ꯌꯥꯔꯤ ꯉꯥꯛꯇ ꯆꯤꯈꯥꯏꯅꯔꯣꯏꯗꯅ ꯁꯤꯗꯤ ꯆꯥꯛ ꯑꯃꯠꯇ ꯆꯥꯕ ꯌꯥꯔꯔꯣꯏ ꯉꯁꯤꯗꯒꯤ ꯊꯅꯦꯜꯒ ꯄꯥꯟꯊꯣꯏꯒꯗꯣ ꯕꯤꯖꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯕꯤꯖꯣꯏꯗꯨ ꯋꯥꯈꯜ ꯈꯔ ꯂꯥꯛꯄꯒꯨꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯊꯋꯥꯟꯁꯨ ꯂꯩꯔꯝꯃꯤ ꯕꯤꯖꯣꯏꯅ ꯑꯃꯥꯏꯕ ꯊꯅꯦꯜ ꯑꯀꯤꯕ ꯊꯋꯥꯏꯗꯣ ꯑꯩ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯂꯦ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯡꯈꯤꯕ ꯍꯧꯖꯤꯛꯅ ꯆꯥꯎꯕꯒꯤ ꯑꯁꯦꯡꯕ ꯂꯄꯨ ꯑꯣꯏꯔꯝꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯆꯥꯎꯕꯒꯤ ꯅꯨꯄꯤꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯧꯐꯝꯗ ꯎꯀꯥꯏꯅ ꯍꯟꯖꯤꯟ ꯇꯛꯈꯥꯏꯔꯒ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯕꯤꯅ ꯂꯧꯐꯝ ꯑꯗꯨꯃꯛꯇꯗ ꯐꯨꯝꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯀꯤꯕ ꯊꯋꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎꯗꯝꯕꯗꯒꯤ ꯈꯪꯕꯅꯤ ꯑꯩꯅ ꯉꯥꯎꯔꯤꯉꯩ ꯑꯀꯤꯕ ꯊꯋꯥꯏꯗꯣ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝ ꯑꯣꯜꯂꯒ ꯃꯥꯒꯤ ꯊꯧꯗꯣꯛ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯃꯔꯝ ꯑꯁꯤꯅ ꯆꯥꯎꯕꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯍꯤꯡꯅ ꯐꯨꯝꯖꯤꯟꯈ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯁꯥꯗꯣ ꯂꯧꯊꯣꯛꯂꯒ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯊꯣꯛꯇ꯭ꯔꯕꯗꯤ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯂꯧꯕꯨꯛ ꯂꯝꯂꯛ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯇ ꯂꯧ ꯄꯥꯟꯅꯕ ꯉꯝꯂꯔꯣꯏ ꯊꯥꯅꯤꯜ ꯀꯨꯝꯍꯩꯁꯤꯗꯤ ꯃꯄꯨ ꯃꯥꯅ ꯁꯥꯟꯅꯕ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ ꯆꯥꯎꯕꯒꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯣꯏꯔꯝꯂꯦꯗꯅ ꯅꯣꯏ ꯑꯅꯤ ꯍꯌꯦꯡꯗꯤ ꯅꯨꯡꯉꯥꯏꯅꯤ ꯄꯥꯟꯊꯣꯏꯅ ꯑꯗꯣ ꯕꯤꯖꯣꯏ ꯅꯪꯕꯨ ꯚꯨꯠ ꯅꯨꯄꯤꯗꯨꯅ ꯀꯔꯤꯕꯨ ꯄꯤꯖꯔꯛꯀꯦ ꯈꯪꯗꯦꯕꯣ ꯏꯆꯠ ꯃꯤꯅ ꯎꯕꯗꯗꯤ ꯀꯔꯤ ꯑꯣꯏꯅ ꯎꯔꯝꯒꯅꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯕꯗꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯄꯣꯠꯁꯤꯡꯗꯣ ꯈꯨꯠꯁꯥꯒꯁꯦ ꯂꯦꯛꯇꯅ ꯆꯥꯔꯤꯅꯤ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯁ꯭ꯋꯥꯏꯗ ꯂꯦꯞꯁꯤ ꯕꯤꯖꯣꯏ ꯇꯥ ꯊꯅꯤꯜ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩ ꯍꯥꯏꯔꯛꯀꯦ ꯕꯤꯖꯣꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯚꯨꯠꯇꯨꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯔꯥ ꯅꯪ ꯀꯤꯕ꯭ꯔꯥ ꯍꯥꯟꯅꯗꯤ ꯌꯥꯝ ꯀꯤꯔꯝꯕꯅꯤ ꯑꯗꯨ ꯅꯣꯡꯃ ꯅꯤꯅꯤ ꯃꯤꯒꯤ ꯃꯑꯣꯡꯗ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯀꯤꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯅꯣꯏꯅ ꯍꯧꯖꯤꯛ ꯆꯠꯁꯤ ꯍꯥꯏꯔꯁꯨ ꯆꯠꯁꯤ ꯑꯗꯣ ꯕꯤꯖꯣꯏ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯣ ꯌꯧꯔꯀꯥꯟ ꯑꯃꯨꯛ ꯇꯧꯔꯛꯑꯕꯗꯤ ꯂꯣꯏꯔꯦ ꯍꯥꯏꯔꯤꯌꯦ ꯑꯩꯗꯤ ꯊꯥꯅꯤꯜꯅ ꯇꯧꯔꯣ ꯇꯥꯌꯜ ꯃꯁꯥꯅ ꯀꯜꯂꯒ ꯍꯥꯠꯀꯦꯅ
ꯑꯃꯥꯏꯕ ꯊꯥꯅꯤꯜ ꯅꯣꯏꯅ ꯊꯥꯖꯗ꯭ꯔꯒꯅ ꯇꯔꯦꯜ ꯃꯁꯥꯗꯣ ꯄꯨꯔꯛꯎꯁꯦ ꯃꯣꯏ ꯑꯍꯨꯝꯗꯣ ꯑꯀꯤꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯑꯀꯤꯕ ꯊꯋꯥꯏ ꯑꯗꯨꯅꯁꯨ ꯆꯥꯎꯕ ꯑꯃꯗꯤ ꯑꯃꯨꯕꯤꯅ ꯇꯧꯈꯤꯕꯁꯤꯡ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈꯤꯕꯗꯣ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯊꯣꯛꯂꯛꯇꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯃꯁꯤꯅꯤ ꯏꯕꯨꯡ ꯑꯩꯒꯤ ꯊꯧꯗꯣꯛ ꯃꯣꯏꯅ ꯑꯩꯒꯤ ꯏꯄꯥꯒꯤ ꯂꯧꯗꯨ ꯁꯨꯞꯍꯟꯕꯤꯈ꯭ꯔꯦ ꯏꯄꯥꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯒ ꯁꯤꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯩ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯌꯥꯎꯗ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯑꯣꯏꯔꯒ ꯚꯨꯠ ꯑꯣꯏꯅ ꯍꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯂꯃꯟ ꯈꯨꯝꯗꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯊꯋꯥꯏꯁꯦ ꯃꯥꯡꯈꯤꯔꯣꯏ ꯊꯥꯅꯤꯜ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯆꯟ ꯅꯪꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯀꯤꯕ ꯄꯤꯔꯤꯕꯗꯤ ꯂꯥꯟꯖꯗꯕꯁꯤꯡꯒꯤ ꯊꯋꯥꯏ ꯂꯧꯔꯤꯕꯗꯤ ꯏꯕꯨꯡ ꯊꯋꯥꯏꯗꯣ ꯂꯧꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯄꯒꯤ ꯂꯧꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯏꯕꯨꯡ ꯏꯆꯦ ꯅꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤ ꯐꯠꯇ꯭ꯔꯕ ꯃꯇꯩ ꯃꯅꯥꯎꯗꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯃꯟ ꯈꯨꯝꯕꯤꯒꯗꯧꯔꯤ ꯉꯁꯤꯗꯤ ꯕꯤꯖꯣꯏꯅ ꯃꯥꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯏꯆꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯃꯥꯏꯕ ꯊꯥꯅꯤꯜ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯨ ꯈꯪꯂꯕꯅꯤꯅ ꯑꯍꯜ ꯑꯅꯤꯗꯨ ꯐꯥꯔꯒ ꯋꯥꯔꯛꯂꯁꯤꯗꯅ ꯍꯣꯏ ꯋꯥꯔꯛꯄ ꯌꯥꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯑꯅꯤꯗꯣ ꯂꯧꯐꯝꯁꯤꯗ ꯄꯨꯔꯛꯂꯒ ꯏꯆꯜꯁꯤꯒꯤ ꯃꯃꯥꯡꯗ ꯂꯥꯜꯂꯦ ꯍꯥꯏꯖꯟꯁꯤ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕ ꯃꯍꯩ ꯑꯗꯨꯒꯤ ꯆꯩꯔꯥꯛꯇꯤ ꯃꯤꯀꯨꯞꯇꯨꯗ ꯈꯪꯂꯅꯤ ꯍꯣꯏ ꯇꯥ ꯊꯥꯅꯤꯜ ꯍꯌꯦꯡꯗꯣ ꯃꯇꯩ ꯃꯅꯥꯎꯗꯨ ꯐꯥꯔꯒ ꯅꯩꯔꯁꯤ ꯏꯆꯜ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯂꯃꯟ ꯈꯨꯝꯂꯕꯗꯤ ꯅꯪꯁꯨ ꯃꯥꯡꯈ꯭ꯔꯣꯀꯣ ꯈꯨꯜ ꯑꯁꯤꯗ ꯂꯧꯕꯨꯛ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯅꯨꯀꯣ ꯏꯆꯦ ꯑꯗꯣ ꯃꯣꯏ ꯑꯅꯤꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯑꯩꯅ ꯑꯣꯏꯅ ꯂꯃꯟ ꯈꯨꯝꯖꯒꯦ ꯑꯩ ꯑꯃꯗꯤ ꯏꯄꯥꯒꯤ ꯊꯋꯥꯏꯅ ꯑꯄꯦꯟꯕ ꯑꯣꯏꯍꯧꯒꯦ ꯃꯣꯏ ꯑꯍꯨꯝꯗꯣ ꯍꯟꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯆꯥꯎꯕꯒ ꯑꯃꯨꯕꯤꯒꯗꯣ ꯂꯧꯕꯨꯛ ꯂꯝꯌꯥꯏꯗ ꯁꯤꯔꯒ ꯂꯩꯔꯝꯕ ꯂꯧꯕꯨꯛꯀꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯇꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯋꯥ ꯋꯥ ꯂꯥꯎꯅꯔꯝꯃꯤ ꯊꯥꯅꯤꯜꯒ ꯄꯥꯟꯊꯣꯏꯒꯁꯨ ꯈꯪꯂꯦ ꯆꯥꯎꯕ ꯃꯇꯩ ꯃꯅꯥꯎꯅ ꯁꯤꯔꯤꯕꯗꯣ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯧꯕꯨꯛꯇ ꯑꯁꯤꯕ ꯃꯁꯥꯗꯣ ꯀꯣꯊꯣꯛꯅꯕ ꯂꯥꯛꯄꯗ ꯊꯋꯥꯏ ꯑꯗꯨꯅ ꯃꯣꯏ ꯑꯅꯤꯕꯨ ꯍꯥꯠꯄ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯎꯕꯒ ꯑꯃꯨꯕꯤꯒꯅ ꯂꯧꯕꯨꯛꯇ ꯆꯠꯂꯨꯔꯤꯕꯒꯤ ꯃꯔꯝꯅ ꯊꯥꯅꯤꯜꯅ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯂꯧꯕꯨꯛꯇ ꯆꯠꯍꯟꯕ ꯑꯣꯏꯔꯝꯂꯦ ꯃꯣꯏ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯄꯥꯟꯊꯣꯏꯅ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯊꯋꯥꯏ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯔꯝꯃꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯂꯃꯟ ꯈꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗ꯭ꯔꯦ ꯂꯧꯕꯨꯛꯇ ꯈꯨꯟꯖꯥꯁꯤꯡ ꯂꯧꯎꯁꯤꯡ ꯎꯕ ꯌꯥꯔꯦ ꯈꯨꯡꯒꯪ ꯑꯗꯨ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ